Nahakna tumamlabasu haujikti makeup thokpagi matam yaure. Nupa amagi punsida tangai fadraba tauda yadraba thodang khara leiri adubu nupa ayamana haiba thodang adu irai laina kali. Punsida matamna kanabusu ngaibiroi amati nahakna thodang adugi mamal adu khanglakpa makeup adudadi nahak soidina ningamlak. Naki upai amatasu leiroi. Ngasigi video asida aikoina nupa ama oibagi yamna maru oiba thodang tel khak nainagani. Masina nahaki punsida achoba maru oiba thodang lawda mating oirapasi hai. Nahakna video asibu loi fawa yengu maramdi aroiba point aduna nahaki punsida achoba awanba ama purakpasu hai. Ahanba point asidi nahakna mangjariba manglan adubu atopana thugai hengano. Ngasigi samas asida nahakna mangjariba manglan adubu makoigi apamba amati wahin aduna maram oiraga mangphawna handanaba honarakpa yai. Nahakpu ningbu kahenba wahi kaya amasu hairakani. Asum tawduna miyoi kaya amagi manglansing manghanbiki atubu nahaki oinadi masi oithoktabani. Ngasidagi chahi kharagi matungdagidi nahaki thawna loksing manghaliba makoising adu nahaka mari amatasu leinaraklaroi maramdi nahaki manglan adu nangini atai kanagisu oiba yaroi. Ngasisu nahaki punsida nahaki manglan amadi panthung fangnanaba hotnabada support tawdaba sing adudagi lapna leyu. Maramdi negative energy asi haksangi yamna fattaba energy makal amani. Nahakka naknaba imung manunggi mina faw nahaki manglan aduda karem nahandano. Nahaki manglan adudi nangtana taibangda mangfaw nahangadawribani. Nathanta hangzaw karigumba nahaki manglan aduda yetpinaba kanasu leitrabadi nahakna mayamga manadaba karamba tabak tawgani haina. Anisuba point asidi mina nahakpu namthangano amati bully torokpasingi mayokta khongphom chetna lepu. Nahakna school da hek tamlako mikup adudagi soidana bully tawbiba thengaramlagani adubu asengbadi amana amabu bully tawbiba natraga namtabiba asi punsigi tangka kayada soidana thengnarakani. Nahakna tawriba tabak mafum adudasu oiba yai natraga nahaki family gi manungdasu oiba yai. Miyoiba ama oina poklaga mahaki punsida khwaidagi ningamdaba ama hairagadi asigumba bully natraga namtabiba asigi mayokta lepa ngamdaba asini. Karigumba nahakpu mina soli hek khangba mikup aduda namthanaba soidana honarakani. Kanagumba amana nahakpu bully tarku matamda nahakna kaidongda leisingani. Pangal thawna phudoktuna mayok nau amadi amukhana toroktanaba mawongda pakum piyu. Mathangda nahakka unaba mikup aduda soidana respect torkani. Masigi yama chanaba khudam ama hairagadi kanamatanasu apikpa khoigi mahumda changduna laknaruba ngamde natrabadi soidana yamna thina chikpirakani picture abasu. Ahum suba point asidi aikoina yamna maru oiba punsigi chahi manganba. Nupa amagi punsida khwaidagi chawba asoiba ama hairagadi maki punsigi yamna maru oiba naha oiringegi chahi adubu manganba asini. Miyoiba amagi punsida wakalga hakchanga chap manana kanba amadi kudimak tawba ngamgani khanbagi matam ama laigani. Haiba matam asibu aikoina chekchina sijinagadabani. Matam asibu karigumba nahakna mamal laina sijinaraba tungi punsida lakadaba khudong chadaba kaya oirabasu nahakna soidana yamna pukning chawthokna mayoknaba ngamgani. Mari suba point asidi khudong chaba kya nanthokhanba asini. Nahaki namangda lakpa khudong chabasing adu nahakna matam chana mamal laina lawsinba tamu. Nahaki punsida khudong chaba ase nungtigi lakpa. Adubu mi ayamana makoigi punsida lakpa khudong chaba kaya amadi nanthokhanki. Makoina gyan tarpa matam adudadi soidana ningamlakpa. Nahaki punsida lakadaba khudong chaba kaya adubu nahaki nakutagi nanthokhandanaba matam chukpada nahakna mitna singba thorang tawba amadi yamna thuna thabakta onthokpa darkar oigani. Nahakna matam chana khudong chaba adubu lahorabadi soidana miyoi kyadagi nahakna khongpham kaya ama henduna chatkadawri. Manga suba point asidi aikoina nupigi mahausabu khangba ngamdaba asini. Nahakna naha natraga ahal oibani haibagi karisu khenaba leite. Nupa khudingmakna khangjinba yamna maru oi madudi nahak mari thamgadawriba nupi aduga yamna afaba mari oidraba nahakki punsigi hongwa yararoidaba achoba saruk kharadi chatkragani amadi nupa ama oibagi mamal adusu leiraroi. Maram aduna nahakna nupi amaga mari thamge khanba mikup aduda
yamna munna khalaga thamgadabani adubu 99% nupadi nupi amagi masakta chatli aduga karamba nupino haiba adudi anirak hana khanthate nupi ne bu hairagadi nupa ayambana pangthaba ngakdani adubu lemhoriba 1% nupa aduna punsida mai pakpa soidana oiba ngamme masigi khantha udaba mikup aduna lohonglaba matungdasu nupa kayana hongdokpadi ngamjada thamoinungda murum soli aise lohongwadagi mangle haina maram aduna inkhatladiba nahasingi punsida khongthang asi laudringai yamna munna khanthaba mathau tai tungda ningamhaudaba leitanaba taruk suba point asidi punsibu marek mahau thokna hingba ngamdaba mamangda panjakhiba aduni punsida nahaki yamna maru oiba matam amadi khudong chaba kaya adubu manganganu haina masiga loinana nasana nasagi matam kaithoktuna punsibu masak khangna mamal leina amadi marek mahau thokna hingbasu tangai fate nahakna fana thabak chillabasu mikup khara kaithoktuna ahang mapam amata ngaihak chatuna sor sangna honthaduna nagi punsida pibiramba afaba posak kaya adugi damakta chauthok chabatam haujiki chaukalaba matam asida social media na ekoibu achumma lambidagi aranma lambiromna chingnuna pukri miyoi khudimak social media gi sangsar asidadi loinamak mai pakpa nungaiba oina uhali social media gi miyoi khudimakna nongondagi loina henbasu malangani adubu asengma taibangdadi masi awoiba amata natte karigumba nahakka makoigi punsigi mai pakpa amadi afabasing aduga changdamnarbadi nahak soidana nabungning yamna piksalakani amadi jaja chukhalakani nahakna karigumba kanda social media na chingba samaj ki mahik sing asidagi lapthoktuna amutang nahaki punsibu mamal leina ichamchamna enjoy tawba yai aduga masi masu oithoklamba yai karigumba nahakna taibungpan asida uba fangdaba misak ama natraga wa ngangba ngamdaba miyoi ama oiramlabdi kamdauba taret suba amadi aroiba point asidi mibu aikoina ngakpiba ngamdaba nahaki punsida karigumba kanda waho amadagi nahakka naknaramba miyoi amaga warau nakiba soidana leiramba yai adubu matamgi khongjelna soidana mitop amagum oikibasu yai ngakpiba haiba asisu aikoi miyoibada yaujairamlaba atai saata yaurumdraba sakti amani haiba yai atopa miyoi amabu ngakpiba ngamdaba haiba asina aikoigi wakal amadi haksangda sokali aikoina miyoi amagi matakta singnaba amadi pendaba aduna asauba stress anxiety amadi depression su thokanba yai masigi negative emotions asina mibu thajaba ngambagi sakti adu aikoida hanthalakani amaromdana mi amabu ngakpiba natraga ngakpidaba haiba asi personal choice amani haibasu yai adubu mamaida ngakpiba ngamba haiba asina yamna nupa ama oibagi yamna maru oiba machat ama oirakani masigi su mathakta nahaki negative oiraba emotions mayam adubu manghanduna anoba asa kayaga loinana uchek kumna paiduna yamna ningkhatamna leiba ngam